Ngasisu mayamgidamagta wari macha ama puduna lakjari. Wari macha asigi mamingna Erolnung Lairembigi Achangba Manai. Thaina mamangai yaisi khul kauba yamna phajaba lam ama leirami. Lam asigi akoibada isingna koshili mafam asi chatke hairabadi hi tongduna chatnei. Manung changba lam oibana mi kayana chatnade amadi khul asi mi kaya taramde. Patki phumdida khul asibu konba Lairembigi laisang sarami amadi miyoi khudingmak nga phabana sinfam oirami. Nongmagi sinsunaba loirabagi tungda namidang sa ising charba matung ayamba mi khaidi tumnakri adubu masu maben mabanidi Phunga aduda mai tiktuna wari linari. Laimatona abok nana ngarang haiba wari dumaga amudang libiramu ba aduga ay tumurage ba. Dani nokli tauna. Ishubu wari taning libro ithok sungay dana abok na. Munna tau ko lang dabida. Hoy abok libiro ayam na taningi. Abok na liga daw riba wari say nang kaubo yade ko amukha na isu Thoibi. Hoy abok lirao taning ba na yadremi. Ahal oirabi dhani du tapna wari liba haurakli. Khul asda thokiba tasig ba thaudo ama khangja sanu matagum. Maikai mari pumba amuba nong puba leitil na kupsingkri. Amuk su nonglay yawba nungsit. Layna sitli. Yamna hauba khonjal amada pakhat na kanna sabtra amaga loyna na lawri. Chelo nathai hingnaba chelhawro natrabadi nakhoi hingja yai tamba asigi khayata takragani. Wahai asi launa nupa adusu kanna cheli. Nupa asita nate khulgi miyam pumbasu mayumda chalsanai mathwai hinghauraga loire khalladuna. Marak asida Lairabi lukrabi mama adusu kapna masabu machinda sonduna chelai. Icha Thoibi mama halai isa karisu tawrai kapam ganuko mamagi Thoibi. Kapna jajat cheli. Maikai kharadana hingchaba achauba aduna tana duna mibu machinjak tamli. Khekna makhu pongna sunopli. Kangfanda thokliba thodok chathariba lan pumba khunbu koliba Lairembi mahakna khangli aduna matau karamna kansigi haina tare tara thokna khallaba yaba khallabagi matung mana yamna thajaba magi Achangba Manai tauthinglen bu kaurakli. Hai tauthinglen nangbu tabra aigi inakta amutang lao khanadaba yadaba yamna luba wa ama leire. Lairembi mana kaukiba haikiba asi tarabada mikup ama leitharamda yamna thuna laktuna makok lebak tham asamna hairi. Aibu kawibadi kariwa habigadaba habiyudo Lairembi. Haugatlu Achangba thariba phampham asida amuktang phamthabiyu. Yamna luba wari amata pukning leitana wakhal charangnadana amuktang tanasi. Ai khanbam khangdre tasengna nanga amuktang tanadaba yadre wakhal asi phumbangnare. Makhoigi Lairembigi amukpa maithong amuk phauta driba awaba khonjel aduda shukna yengduna yam lumna asumna khumai. Hekta haibiyudo Lairembi karigi adu wakhal waribano kari aruba tawdaba yadaba leirabagini. Thokliba thawdok tariba paw nangsu khanglamlagani uramlagani. Achangba asumna asum kayam kuina taibang miyoibase waduna lehenkisi haibano. Ai tahai uhaiba ngamdrene. Yengo taribra haujiksu mikap mirakhol amadi phatkidraba hingchaba asina mabu maithiba pibinaba kana leitre haina kana noklibase. Amadi apikpa anga leisabi makhaina Lairembi aibu sonduna tengthariba. Wa asi haiba loirakpaga Lairembi adu thawai wana tamina lei tauthinglena asamna makha samdari. Khoyum lai aikhoina matau karamna taibang mi makhoigi mateng tawningi haina makhoigi mitmangda sonthokduna mateng tawrugani. Aikhoina makhoigi mateng tawningi haidunasu yadaba ama leiriba asiba awangbo pal ama khairibani. Yade haidunasu lai oirabasu taibang miyoi ase taibang pal asidagi muthan khrasi hairibro. Khoyum lai kauduna watana batabani amadi
ꯃꯁꯤꯒꯤ ꯅꯥꯄꯜ ꯀꯥꯔꯤꯕ ꯍꯤꯡꯆꯥꯕ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯑꯁꯦ ꯃꯨꯊꯠꯈ꯭ꯔꯁꯤ ꯋꯥꯇꯣꯟꯅ ꯋꯥꯡꯂꯕꯗꯤ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯏ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯈꯪꯍꯟꯁꯤꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯇꯁꯦꯡꯅ ꯄꯦꯟꯗꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯔꯔꯣꯏ ꯌꯦꯡꯉꯨ ꯂꯩꯕ ꯂꯩꯇꯕ ꯍꯩ ꯑꯃ ꯂꯩ ꯑꯃ ꯇꯥꯏꯕꯪ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯠꯆꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯃꯈꯣꯏꯒꯤꯗꯃꯛ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯋꯥꯔꯧꯈꯤꯔꯣꯏꯗ꯭ꯔꯣ ꯋꯥꯔꯧꯕ ꯈꯛꯇꯁꯨ ꯅꯠꯇꯦꯗꯣ ꯈꯣꯏꯌꯨꯝ ꯂꯥꯏ ꯑꯩꯈꯣꯏꯁꯨ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯇꯥꯈꯤꯔꯣꯏꯗ꯭ꯔꯣ ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯇꯥꯏ ꯍꯧꯖꯤꯛ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯛꯑꯣই ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯆꯠꯂꯨ ꯏꯔꯣꯟꯅꯨꯡꯒꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯄꯨꯝꯕ ꯀꯧꯈꯠꯂꯨ ꯑꯊꯨꯕꯤꯗ ꯋꯥꯇꯥꯅꯁꯤ ꯊꯤꯜꯂꯕꯅꯤ ꯐꯒꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩ ꯁꯣꯏꯗꯅ ꯀꯧꯖꯒꯦ ꯇꯧꯊꯤꯡꯂꯦꯟ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯑꯆꯪꯕ ꯃꯅꯥꯏꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯁꯣꯟꯊꯥꯡꯗꯅ ꯑꯁꯨꯝꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯖꯔꯤꯗꯣ ꯇꯧꯊꯤꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯊꯥꯖꯩꯗꯣ ꯅꯪ ꯌꯥꯎꯗꯨꯅ ꯂꯥꯟ ꯑꯁꯤ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯃꯤꯍꯧ ꯆꯥꯎꯕ ꯇꯥꯏꯕꯪ ꯑꯣꯏꯔꯕꯁꯨ ꯀꯂꯛꯄꯅ ꯃꯥꯡꯗ ꯊꯥꯔꯕꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕ ꯃꯈꯣꯏꯁꯦ ꯃꯨꯠꯄ ꯌꯥꯔꯣꯏꯌꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯥꯅ ꯊꯥꯔꯛꯂꯕ ꯄꯣꯠꯁꯛꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯀꯟꯗꯕ ꯌꯥꯗꯤꯌꯦ ꯀꯟꯗꯕ ꯌꯥꯗꯦ ꯁꯣꯝꯗ ꯇꯧꯊꯤꯡꯂꯦꯅ ꯂꯩꯌꯥꯝꯈꯩꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯗ ꯇꯨꯡꯗ ꯄꯟꯊꯕ ꯇꯧꯗ ꯂꯩꯌꯥꯝꯈꯩꯁꯦ ꯂꯥꯛꯄ ꯍꯧꯔꯦ ꯂꯩꯌꯥꯝ ꯁꯨꯗ꯭ꯔꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯄꯥꯟꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯂꯦꯞꯅꯗ꯭ꯔꯤ ꯍꯤꯡꯆꯥꯒꯤ ꯈꯨꯠꯇꯕꯨ ꯇꯥꯍꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯕꯗꯨꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯅ ꯀꯟꯅ ꯍꯧꯅ ꯂꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥ ꯑꯆꯦꯟꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯆꯦꯟꯒꯅꯣ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯝ ꯍꯧꯅ ꯍꯥꯏꯕ ꯑꯣꯏꯕꯅ ꯇꯥꯔꯝꯃꯤ ꯑꯉꯥꯡꯈꯩꯗꯤ ꯀꯤꯃꯟꯗꯅ ꯀꯞꯄꯒ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯦ ꯇꯁꯦꯡꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯊꯔꯤꯛ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯀꯞꯀꯅꯨ ꯏꯆꯥ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯥ ꯃꯄꯥꯟꯗ ꯂꯥꯎꯔꯤꯕꯁꯦ ꯑꯁꯤꯅ ꯍꯦꯛ ꯅꯪꯅ ꯀꯞꯄꯗꯨ ꯇꯥꯈ꯭ꯔꯕ ꯅꯪ ꯁꯣꯏꯗꯅ ꯆꯥꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯀꯞꯀꯅꯨ ꯃꯃꯥ ꯂꯩꯔꯤꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯊꯣꯏꯕꯤꯗꯣ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯈꯪꯉꯦ ꯀꯞꯄꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯂꯥꯏꯔꯝꯂꯦꯟꯗꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯁꯨꯔꯕꯗ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯂꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯁꯨꯝꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯀꯔꯤ ꯀꯔꯝꯕ ꯑꯔꯨꯕ ꯋꯥ ꯂꯩꯔꯕꯒꯦ ꯂꯥꯏꯔꯦꯝꯕꯤ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯧꯕꯗꯤ ꯑꯩꯅ ꯅꯣꯏꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯆꯗꯦ ꯌꯦꯡꯉꯨ ꯂꯌꯥꯝꯁꯥ ꯅꯈꯣꯏꯁꯨ ꯇꯥꯏꯕꯪꯄꯥꯜꯗ ꯍꯤꯡꯆꯥꯕ ꯃꯈꯩꯅ ꯂꯥꯟ ꯇꯧꯗꯨꯅ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕꯁꯦ ꯃꯁꯤꯕꯨ ꯂꯌꯥꯝ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯀꯧꯕꯅꯤ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯅꯈꯣꯏꯕꯨ ꯏꯛ ꯑꯛ ꯇꯧꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯂꯥꯏ ꯑꯩꯈꯣꯏꯒ ꯍꯤꯡꯆꯥꯕ ꯃꯣꯏꯒ ꯀꯔꯤꯁꯨ ꯌꯥꯅꯗꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯃꯇꯦꯡ ꯇꯧꯔꯕꯗꯤ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯒ ꯑꯣꯏꯅ ꯇꯧꯔꯒꯅꯤ ꯂꯥꯏ ꯑꯍꯜ ꯑꯃꯅ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯍꯤꯡꯆꯥꯕ ꯃꯈꯣꯏꯅ ꯂꯥꯟ ꯇꯧꯔꯤꯕꯅꯣ ꯃꯗꯨ ꯍꯥꯟꯅ ꯈꯟꯗꯣꯛꯄꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯒꯨꯝꯗꯅ ꯏꯄꯨ ꯂꯥꯏꯅ ꯍꯥꯏꯕꯁꯤ ꯆꯨꯝꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯌꯥꯝ ꯑꯩꯈꯣꯏꯒ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅꯔꯔꯣꯏ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯤꯕ ꯑꯣꯏꯕꯅ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜꯂꯣꯏ ꯑꯗꯨ ꯊꯥꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯩꯈꯥꯏ ꯇꯥꯔꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯂꯝꯒꯤ ꯄꯥꯎꯖꯦꯜꯂꯣꯏ ꯑꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯡꯈꯤꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯆꯠꯈ꯭ꯔꯤ ꯂꯌꯥꯝꯁꯤꯡꯗꯨ ꯃꯆꯤ ꯂꯦꯡꯗꯅ ꯆꯠꯈꯤꯕ ꯑꯗꯨ ꯉꯥꯏꯅꯔꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯌꯥꯝꯅ ꯂꯨꯁꯤꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯆꯪꯕ ꯃꯅꯥꯏꯗꯨ ꯌꯦꯡꯉꯛꯏ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯔꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯄꯤꯒꯅꯨ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯏ
Ising lamgi pauzel lai adu hingchaba lam yauraduna hingchabagi ningthau aduga wari sanari. Tabiudo ningthau ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ. ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯊꯥꯔꯛꯏꯕꯗꯤ? ꯑꯩꯕꯨ ꯊꯥꯔꯛꯄꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ. ꯏꯅꯤꯡꯊꯧꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯗ ꯂꯥꯟ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ. ꯉꯥꯏꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯈꯨꯝꯗꯕꯤ ꯂꯩ. ꯃꯥꯒꯤ ꯃꯇꯧꯗ ꯉꯛꯆꯥꯟꯅꯕ ꯐꯥꯎꯏ ꯏꯁꯤꯡ ꯂꯥꯏꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨ. ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥ ꯑꯁꯤꯗ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯐꯠꯇ ꯁꯥꯎꯒꯠꯇꯨꯅ ꯁꯥꯎꯅ ꯈꯨꯝꯃꯛꯏ. ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯗꯨ ꯍꯪꯉꯤꯕꯗꯤ ꯍꯥ? ꯑꯩꯅ ꯇꯧꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯅꯣꯏꯒꯤ ꯀꯔꯤ ꯅꯊꯧ ꯂꯩ? ꯆꯠꯈ꯭ꯔꯣ. ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ. ꯄꯥꯎꯖꯦꯜꯂꯥꯏ ꯑꯗꯨꯅ ꯁꯥꯎꯒꯠꯄꯤꯈꯤꯒꯅꯨ ꯍꯤꯡꯆꯥꯕ. ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯂꯥꯟ ꯇꯧꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯄꯨꯝꯕ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯃꯥꯡꯈꯤꯕ ꯇꯥꯔꯤ. ꯃꯤꯑꯣꯏꯕ ꯀꯧꯕ ꯃꯈꯣꯏꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯀꯥꯏꯔꯒꯅꯤ. ꯀꯨꯝꯍꯩ ꯃꯥꯕꯨ ꯀꯥꯏꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯊꯛꯈꯥ ꯑꯣꯟꯒꯦ ꯍꯥꯏꯔꯒꯅꯤ. ꯊꯛꯈꯥ ꯑꯣꯜꯂꯕꯗꯤ ꯏꯔꯥ ꯂꯩꯖꯗ꯭ꯔꯕ ꯅꯈꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ. ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯁꯤꯒꯤ ꯋꯥꯁꯤ ꯍꯥꯏꯅꯕꯒꯤꯔ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ. ꯑꯩ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯗꯦ. ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯜꯂꯒ ꯂꯣꯏꯔꯦ. ꯍꯤꯡꯆꯥ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯅꯤ ꯃꯤꯑꯣꯏꯕ ꯃꯈꯣꯏꯗꯤ. ꯑꯁꯥꯎꯕ ꯈꯣꯟꯊꯣꯛꯇ ꯑꯁꯨꯃꯛ ꯁꯥꯎꯅ ꯈꯨꯝꯃꯛꯏ. ꯀꯔꯤꯁꯨ ꯃꯅꯥꯗ ꯍꯥꯞꯇꯦ. ꯏꯁꯤꯡꯒꯤ ꯂꯥꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯍꯥꯏꯕ ꯌꯥꯕ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯗꯨꯅ ꯍꯣꯠꯅꯔꯤ. ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯏꯁꯤꯡꯒꯤ ꯄꯥꯎꯖꯦꯜꯂꯥꯏꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯟꯈ꯭ꯔꯦ. ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯔꯤ. ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯥꯏꯌꯥꯝꯗꯨ ꯃꯊꯥ ꯁꯥꯟꯅꯔꯤ. ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯕꯗ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. ꯇꯥꯎꯗꯣ ꯂꯥꯏꯌꯥꯝꯁꯥ, ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯎꯪꯗꯨꯅ ꯂꯩꯊꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯍꯤꯡꯆꯥꯕ ꯃꯈꯣꯏꯒ ꯂꯥꯟ ꯇꯧꯕ ꯆꯠꯂꯁꯤ. ꯅꯁꯥ ꯅꯁꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯡꯆꯥꯕ ꯃꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯇꯧꯁꯤ. ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯂꯥꯏꯈꯩꯗꯨ ꯂꯥꯟ ꯆꯠꯅꯕ ꯁꯦꯝ ꯁꯥꯟꯅꯈ꯭ꯔꯦ. ꯁꯣꯝꯗꯅ ꯇꯥꯏꯕꯪ ꯄꯥꯜꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯈꯣꯏꯔꯝꯕ ꯂꯦꯞꯇꯦ. ꯊꯋꯥꯏ ꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ. ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ ꯑꯃꯗꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗꯅ ꯂꯣꯏꯔꯦ. ꯏꯍꯤꯡꯅ ꯍꯤꯡꯅ ꯏꯆꯦꯜꯒꯨꯝ ꯆꯦꯟꯊꯔꯦ. ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯤꯂꯝ. ꯂꯥꯟꯕ ꯌꯥꯗꯕ ꯈꯣꯌꯨꯝ ꯂꯥꯏ, ꯃꯇꯤꯛ ꯆꯥꯎꯕ ꯈꯣꯌꯨꯝ ꯂꯥꯏ ꯃꯈꯩꯗꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏ ꯂꯥꯟꯕꯨꯡꯗ ꯂꯥꯟꯒꯤꯗꯃꯛ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ. ꯈꯜꯂꯤ ꯑꯁꯨꯝꯅꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯇꯗꯤ ꯀꯜꯂꯒꯦ ꯍꯥꯏꯅ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯃꯥꯡꯗ ꯇꯁꯦꯡ ꯇꯁꯦꯡꯅ ꯂꯥꯏꯌꯥꯝꯁꯤꯡꯅ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯛꯄ ꯑꯁꯤꯗꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ. ꯇꯥꯏꯕꯪ ꯃꯤꯈꯛ ꯅꯠꯇꯦ, ꯍꯤꯡꯆꯥꯕ ꯃꯈꯩꯁꯨ ꯈꯪꯍꯧꯗꯅ ꯂꯥꯏꯌꯥꯝꯅ ꯃꯈꯣꯏꯒ ꯂꯥꯟ ꯁꯣꯛꯅꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯑꯁꯤꯗꯗꯤ ꯂꯦꯞꯄꯤ. ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ, ꯆꯦꯜꯂꯝꯕ ꯏꯆꯦꯜ ꯂꯦꯞꯈꯤꯕꯒꯨm ꯇꯧꯔꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ. ꯅꯈꯣꯏ ꯂꯣꯏꯅ ꯂꯦꯞꯄꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯒꯅꯨ. ꯍꯦꯛ ꯂꯦꯡꯕꯗ ꯅꯈꯣꯏ ꯄꯨꯝꯕ ꯍꯥꯠꯀꯅꯤ. ꯍꯤꯡꯆꯥꯕ ꯑꯃꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ. ꯀꯔꯤꯒꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩꯈꯣꯏꯅ ꯏꯟꯗꯣꯏꯅꯣ? ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ? ꯇꯥꯎ, ꯍꯤꯡꯆꯥꯕ ꯄꯨꯝꯕ, ꯇꯥꯏꯕꯪ ꯃꯤ ꯐꯥꯗꯨꯅ ꯆꯥꯕ ꯂꯦꯞꯀꯅꯨ. ꯑꯉꯝꯕ ꯃꯈꯩ ꯆꯥꯎ. ꯃꯗꯨꯗ ꯌꯦꯜꯂꯛꯄ ꯄꯨꯝꯕ ꯊꯨꯒꯥꯏꯌꯨ, ꯌꯩꯈꯥꯏꯌꯨ ꯑꯃꯗꯤ ꯍꯥꯠꯇꯣꯛꯎ. ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ. ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯟꯗꯦ, ꯃꯈꯥ ꯇꯥꯔꯛꯏ. ꯂꯥꯏꯌꯥꯝ ꯅꯈꯣꯏꯁꯨ ꯇꯥꯎ. ꯇꯥꯏꯕꯪ ꯃꯕꯨ ꯃꯥꯒꯤ ꯀꯥꯏꯍꯩꯗ꯭ꯔꯕ ꯀꯨꯝꯍꯩꯅꯤ. ꯑꯗꯨꯅ ꯃꯨꯠꯄ ꯌꯥꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯅꯈꯣꯏꯒꯤ ꯑꯉꯝꯕ ꯊꯧꯅꯥ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯜꯂꯨ. ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯂꯥꯏꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯃꯤꯑꯣꯏꯕ ꯃꯌꯥꯝꯗꯨꯗꯤ ꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯍꯧꯔꯦ ꯂꯥꯟ. ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯟ ꯑꯗꯣ ꯑꯣꯜꯂꯦ. ꯇꯥꯏꯕꯪꯄꯥꯜ ꯃꯤꯀꯨꯞꯁꯤꯗ ꯂꯥꯟꯕꯨꯡ ꯑꯉꯝꯕ ꯃꯈꯩ ꯍꯥꯠꯅꯕ ꯍꯧꯔꯦ. ꯂꯥꯟ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯑꯆꯪꯕ ꯃꯅꯥꯏ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯂꯥꯟ ꯑꯗꯨꯕꯨ ꯁꯣꯛꯅꯔꯤ. ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯤ ꯁꯒꯣꯜ ꯑꯉꯧꯕ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯃꯤꯠ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯅꯥꯏ ꯇꯧꯊꯤꯡꯂꯦꯟꯒꯤ ꯊꯧꯅꯥ ꯐꯕ, ꯁꯤꯕ ꯀꯤꯗꯕ ꯑꯗꯨ ꯎꯕꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯔꯕꯗ ꯑꯃꯗꯤ ꯉꯝꯂꯕꯗ ꯁꯦꯅꯥꯄꯇꯤꯐꯝ ꯄꯤꯊꯣꯛꯂꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯅꯤꯡꯁꯤꯡꯁꯤ ꯍꯥꯏꯅꯕ ꯂꯩꯕꯗꯣ, ꯉꯛ ꯀꯦꯟꯕ ꯀꯤꯗ꯭ꯔꯒ ꯁꯦꯅꯥꯄꯇꯤꯐꯝ ꯐꯪꯏ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ. ꯑꯐꯕꯒ ꯐꯠꯇꯕꯒ ꯂꯥꯟ ꯇꯧꯔꯕꯗꯤ ꯑꯐꯕꯅ ꯊꯣꯏꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ.
ꯑꯐꯕ ꯇꯧꯕ ꯈꯨꯗꯤꯡꯒꯤꯗꯤ ꯏꯁꯣꯔꯅꯁꯨ ꯑꯗꯨꯝ ꯂꯦꯞꯄꯅꯤ ꯍꯥꯏꯕꯁꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯍꯥꯏꯍꯧꯒꯦ꯫ ꯄꯨꯡꯃꯨꯛ ꯂꯥꯟ ꯁꯣꯛꯅꯔꯕꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯨ ꯃꯨꯠꯄ ꯍꯧꯔꯛꯂꯤ, ꯑꯗꯨꯕꯨ ꯂꯥꯟ ꯍꯟꯕꯗꯤ ꯇꯧꯗꯦ꯫ ꯊꯧꯅꯥ ꯐꯈ꯭ꯔꯕ ꯍꯤꯡꯆꯥꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯁꯤꯡꯅ ꯃꯈꯣꯏꯅ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯕꯁꯨ ꯍꯤꯡꯆꯥꯕ ꯃꯈꯣꯏꯁꯨ ꯍꯟꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯥꯟ ꯑꯁꯤ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯀꯔꯤꯁꯨ ꯄꯨꯔꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯂꯤꯛ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒꯦ꯫ ꯑꯩꯅ ꯎꯠ ꯑꯣꯏꯅ ꯇꯨꯝꯃꯨ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯈꯩꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯎꯠꯂꯒ ꯄꯥꯡꯒꯜ ꯋꯥꯗꯕꯤ ꯍꯥꯠꯂꯒꯦ꯫ ꯃꯁꯤꯅ ꯋꯥꯕꯁꯨ ꯈꯔ ꯐꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯀꯟꯈ꯭ꯔꯕ ꯂꯤꯛ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯍꯧꯔꯤ꯫ ꯍꯤꯡꯆꯥꯕ ꯑꯌꯥꯝꯕ ꯄꯨꯝꯕ ꯍꯥꯠꯄ ꯍꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ꯫ 5-6ꯇꯪ ꯉꯥꯏꯔꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯌꯥꯝꯗ꯭ꯔꯕꯅꯤꯅ ꯂꯩꯔꯤꯕ ꯂꯥꯏꯌꯥꯝꯅ ꯃꯔꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯅꯤ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯔꯗꯨꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯑꯃꯗꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯅꯤꯡꯂꯨꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯈꯩ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯂꯨꯕ ꯃꯍꯥꯛꯀꯤ ꯑꯆꯪꯕ ꯃꯅꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯤꯃꯦꯡꯇꯥ ꯑꯗꯨ ꯍꯨꯜꯂꯛꯄ꯫ ꯃꯤꯠ ꯅꯥ ꯁꯤꯡꯈ꯭ꯔꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯍꯩ ꯁꯤꯡꯕꯅ ꯇꯤꯃꯦꯡꯇꯥ ꯑꯗꯨꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗ ꯇꯧꯊꯤꯡꯂꯦꯟ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯦꯟꯗꯕ ꯑꯃꯗꯤ ꯊꯥꯖꯗꯕꯅ ꯊꯜꯂꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯇꯞꯅ ꯁꯣꯟꯊꯥꯡꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯇꯧꯊꯤꯡꯂꯦꯟ? ꯅꯪꯃꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯩꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯕꯀꯣ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯑꯁꯨꯝꯅ ꯇꯧꯔꯤꯕꯗꯤ ꯍꯥ? ꯃꯕꯥꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯂꯥꯏ ꯑꯗꯨꯅ ꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯍꯤꯡꯆꯥꯕꯈꯩꯗꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ꯫ ꯅꯪ ꯂꯩꯕꯅ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ? ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ? ꯉꯁꯤ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯀꯔꯤ ꯊꯕꯛ ꯇꯧꯈ꯭ꯔꯦ? ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ, ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯨꯕꯒꯤ ꯃꯍꯩꯔꯥ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯍꯜꯂꯤꯕ? ꯅꯪꯅ ꯅꯊꯧ ꯂꯩꯇ꯭ꯔꯗꯤ ꯋꯥꯈꯜ ꯐꯗꯨꯅ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯀꯅꯥꯅ ꯍꯥꯏꯕꯒꯦ? ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯅꯪꯅ ꯂꯥꯟꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ, ꯅꯨꯡꯁꯤ ꯍꯥꯏꯁꯨ ꯍꯥꯏꯈꯤꯗꯦ꯫ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯅꯪꯕꯨ ꯍꯥꯠꯂꯒ ꯏꯁꯤꯡꯒꯤ ꯅꯤꯡꯊꯧꯀꯣꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ꯫ ꯑꯩꯁꯨ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯉꯤ꯫ ꯇꯧꯊꯤꯡꯂꯦꯜ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁꯤꯊ ꯅꯣꯛꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯇꯧꯗ ꯀꯔꯦꯝꯅꯔꯤ ꯈꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯈꯩꯒ ꯃꯥꯌꯣꯛꯅꯔꯝꯕ ꯂꯥꯏꯌꯥꯝꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯃꯗꯤ ꯂꯥꯏꯌꯥꯝꯈꯩꯒꯤ ꯃꯇꯧꯗꯨ ꯅꯥꯃꯨ ꯇꯥꯏꯕꯪꯁꯤꯡꯗꯨ ꯉꯛꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯏꯔꯣꯟꯅꯨꯡꯗ ꯍꯜꯂꯛꯂꯤ꯫ ꯑꯃꯗꯤ ꯂꯥꯏꯌꯥꯝꯁꯤꯡꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯀꯔꯤꯒꯤ ꯂꯥꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯅꯠꯇꯦ, ꯇꯧꯊꯤꯡꯂꯦꯟꯅ ꯇꯧ ꯍꯥꯏꯅ ꯇꯧꯕꯅꯤ, ꯂꯥꯟꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯍꯥꯠꯀꯦ ꯈꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯑꯁꯥꯎꯕꯅ ꯃꯃꯥꯡ ꯊꯥꯅꯔꯦ ꯂꯥꯏꯌꯥꯝꯁꯤꯡꯗꯨ, ꯑꯗꯨꯅ ꯇꯧꯊꯤꯡꯂꯦꯟ ꯃꯥꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯏ꯫ ꯄꯦꯟꯗꯕꯅ ꯂꯣꯏꯔꯕ ꯂꯥꯏꯔꯦꯝꯕꯤ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯊꯤꯡꯂꯦꯟ ꯃꯔꯥꯟꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯈꯪꯖꯟꯁꯤ ꯇꯧꯊꯤꯡꯂꯦꯟ ꯃꯥꯒꯤ ꯃꯇꯧꯗ, ꯃꯗꯨꯗꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯅ ꯃꯥꯡꯅꯕ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯃꯄꯥꯜꯗꯒꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯙꯅꯤ ꯃꯁꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯁꯨ ꯊꯣꯏꯕꯤ, ꯕꯨꯕꯣꯛꯀꯤ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯂꯩꯃꯇꯣꯟ ꯅꯣꯛꯂꯒ, ꯍꯣꯏ ꯕꯨꯕꯣꯛ, ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯑꯗꯣ ꯕꯨꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯤ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯗꯤ ꯈꯪꯕ꯭ꯔꯣ? ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯂꯩꯃꯇꯣꯟ ꯆꯨꯝꯗ꯭ꯔꯤꯡ ꯈꯨꯝꯃꯛꯏ, ꯀꯔꯤꯁꯨ ꯈꯪꯗꯕꯅ ꯀꯔꯝꯅꯁꯨ ꯈꯪꯒꯅꯤ, ꯅꯋꯥ ꯑꯣꯏꯔꯤꯕ ꯃꯥꯅꯗꯤ ꯅꯠꯇ꯭ꯔꯥ? ꯙꯅꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ, ꯕꯨꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯤꯌꯦ ꯏꯁꯨ ꯊꯣꯏꯕꯤ, ꯌꯥꯝꯅ ꯅꯛꯁꯤꯟꯕ, ꯌꯥꯝꯅ ꯈꯟꯖꯕ ꯃꯤꯁꯛ, ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯗ ꯀꯩꯗꯧꯅꯨꯡꯗ ꯂꯣꯏꯅꯔꯦ ꯇꯤꯟꯅꯔꯦ ꯍꯥꯏꯗꯨꯅ
Nangi wari punsigi pandam haidokpa yade. Unsana kupa miyoibani. Nungpa naibani. Lepa naidaba wakhan khanba miyoini. Amadi nangna khangadabadi shu Thoibi. Aigi oiba misak yamna naksanba misak amana aigi thajaba hatpa numitta mikup aduda piriba chainado punsigi kaidonungda kauroi. Hoi bubok, ada bubok, ai tumninge, ai tumurage ko. Asi haiduna angang oiriba laimaton tafing Phunga adudagi chatkre. Ahal oiraba dhani su tumba changlakli. Phamung thakta yataduna Lairembi mabu solai. Hai haya hayum yaisi khunbu koliba Lairembi ima. Ima na nacha aikhoibu mikup khuding senabiyu ko ima. Matang asida wari macha asi loichinjari. Wari macha asibu pathok sakhiba matamda haigadabana hayauda hairoidabana haikiba sing adugidamakta mayamna pukjal chauna ngakpiyu haina haijari. Mathang tarakpadasu nungairaba wari macha kaya amasu puduna lakjage. Channel asibu support tawba lepiganu amadi like, share, subscribe tawba kaubiganu haina haijari.